Kayagi puwari leizaba maitai furup asibu malimgi mafam kayada lana uhananaba illegal immigrants sing asina silli Mokhoge asigumba thawong asida India lengakna tangdu leitaba hanjil hanaba warishin purakpagi mahuta leibag asibu thugainanaba hotnabada yaushin badongna tawri kanglon kaina changlakpa miyoi singna nungsi chanana leiminaramba aikhoi masagi marakta hu kam saktamda akaiba kaya pirakpa lamdam asibu maru phangna muthatnaba tongan ba lalong kaya chatharakpa si illegal immigrant chinku ke singna sinbani haibasi miyam pumnamakna khangnaraba wafamni haikhi Mahang na hai pumnamak asi malimgi miyam amadi hauzik parliament phamliba MP Singh amadi state asigi MLA Singh na phamkona bahotnabada thokliba thodok asiri khangsin nadana wakhalda sagatlaga apunbagi saktam ka haloi haina ngangliba adu asengba saktam ama utnanaba Manipur gi apunbagi saktam kaibi yaroi haiba wakhalona mangda thamlaga thabak tongminasi pal kaisamthong yai school Bamon Lekai Paudana Laklaba Matung Palace Compound Leba Hapta Kangzebungda Miyamgi Oiba Mifam Pangtokani Haina Mahakna Fungduki Hujik Toiba Todoxi, Ekusani Hivasi Mayam Kundran Lady, Aduka Tongan ba, India go eba, Achoba, Lucing Basing the Malingo Bakta, I could the narco terrorism Gimayokta, who live Liga in a Lauri Haraga, I could manipulate Toiba, Adukum narco terrorism sings there, Masita support the we put Madi, Uri, Maduna, Maruni, India Government, Masigumba, narco terrorism, Tabuk Toriba, Cookie, Melton, Sudaleba, Konsing Sega, Makatana, Koi Madugi, Warisana, Yarway, Koko Miki, Makai Dagi, Tamjari. Unamong Sing Sigi, Horupum. Asi already people kanano already no madu control tongnaba madu settle tongnaba peace pornaba hona badila edana Indian government su madu tawba haidare parliament phomiba aikhoigi sokri koleg leireba MP MLA mayam singsina Manipur du thoiba thogosi khangdebida makhoina wakhalna sagalaga tobo potu aikhoi asengba saktam mama unanabagi damukta lakliba tang kunga mapan thangju numit sida aikha chinko kinar ko terrorism mana tholaga khongset amasana nabagi damukta ko kumene sem sablu jare irei pak irei sa ste leibiriba Kogi Maya Pipe sing, club sing, Aduga, Tongan Mukalgi Lady Association, Sanavagi, culture labor, Punamuxi, Yabi Erica, Echo Maliam da, Manipur, Satum, Kabi Arrowing, Toiba Togose, Sin Cookie Narco, terrorism, illegal immigrants in chair, Macoini have to put Nanabaki the Mutokoi, Sim Saminasi, Aduka, Yamin Sabo Posi, Kokomi. India democracy marunda amwa ai thandula Manipur namthana ko laiba adu Malay na hausisu aduma puri thodo adi matunda ifal segment tariyatagi unprocessed special power act amasu Karnataka Assam Rifles lokoki ngasi su Manipur gi unprocessed special power act mapun phana lothokri ba kai akoi afagi mayo ka himbalai tara kongjan section ni asi ari ba Athoiba mithung oina saruk yakibi Laishram ongbi memana haikibada Manipurdagi upspa lotho Assam Rifles lotho haina changsen kiba khongjangda imatara ni thoina lokiba thodang aikhoina kaufam thokte hauzik thokliba irang asida khaibung tadna lan thengnarabadi amata oina punsilaga thengnasi chin ga khudka manadaba thawong tobiganu Mahang na makat taradna double engine oiriba BJP lengakna double engine ge thabak tobiyu ima mayam na chaba thakpa kauthoktuna ahing yareklibasi oktabi nate ireiba kananaba lawriba thodang ikai khumnabiyu nakal namatagi meeting da prime minister na thabak tobiyu tobiganu haike Hujiki oriba situation da miram dai lakko kukiga akoi iram da sida lebe koi maitai ga ni la thoknari ngai sida aigi oibi imung da phimeni lebe da mana aduni aina aduni adane haibai okhalon thado oga Manipur malai bakse kanminasi akoi gi asengba akoi gi yelhomini akoi gi asengba ipai ko thamna property ni lanni hairaga di laibiri ba civil society punamakso amato oina saminasi aigi haiba wakan thadok piro ga sidagi akoi gi haiba sina punjan ba akoi gi haiba sina baum tawraga thabuk tawminasi haiba wapam se an bamta da tamjage ai phare aina mahele haiba chatpase praja ahu mana khangado ni kanana hen bano kanana ta bano kanana phaja bano kanana
साथीबनो पुनमक असे कुपसलगा हंदकी ओइरैब सिचुएशन सिददी आइगी मागी मिगी थादोगा मियांगी दमकता कथोबा मियांगी दमकता स्टैंड तौरगदी अपुनबा पोता लिसिंग व्यू अपुनबा पोत सागतपा ngमोइदोरगदी तुमिना पोथा व्यू हाइबो वाफम सिंगतगा थमजगे नत्रगदी खोय योलोंगि ओरिबै खोयदा मिने एडवांटेज खुदों चाबा लौगिनी मैतै ओइगेरा नागा ओइगेरा एनी फुरु खुदिमक अखोयगी ओइबे योलोंगि ओइबो फुरु सिंचे चाप मानरगा लेबा कम्युनिटी थौना फन लेबा कम्युनिटी हाइरगा चिन अमा खुन अमा खोंग अमा हचांगी पार्ट फौ मानदबा पोतसे थादोबिरो हाइबा वाफम सिंगतगा ngasiगी मियाम दाइना पिजगे मिजोरम की कैपिटल आइजोल ngasi मियाम की ओइबा अचौबा खोंचत अमा चतुना मणिपुर दा थोकलिबा कुकी जो ट्राइब सिंगना मैतै की मथक्ता हौरखिबा लानबो सौगतपा उतख्रे NGO कोऑर्डिनेटिंग कमिटी ना सिंदुना ngasi अयुक पुंग 13 ताबा मतमदगी हौखिबा मियाम की खोंचत अदुदा मिजो खुनाई मियोय लिसिंग कया सरुक याखी हाइरे खोंचत अदुना MNF ZPM Congress amadi BJP yangna tongan political party singna saugutuna makoi gi party gi office sing thong lonake Mizoram Chief Minister Zoram Thangana government ke employees sing khongchat aduda saruk yaba yagani haina hanana laukthokhrabani khongchat aduda state adugi transport association sing NGO sing YMA Mizoram Upapol MHIP MZP Mizo Students Union na chingba lup kaya saruk yakhi khongchet adugi mangoinana Mizoram da leiba maitai singbu ngak sen nabagi thaurang Mizoram police na lokhat ki hairi ngasi khongchet aduga mari leinana maitai singi pamdaba thodok thokibagi pau hozik phawbagi oinadi phangdri Manipur asi Manipur oidrabara Kuki singna maning tauna tauningba tawba yariba Manipur Kukilen oikrabara Central amadi Manipur lengak na manaba mityeng yengba pami phamkiba miyoy sing at phakiba miyoy sing athuba matamda thadok kadabani haina hawbam marak chingtham lekai da wakat mifam phamkhre ngasi chingtham lekai lorembam lekai ningthemcha karong amadi hairangoi thonggi apunba maira paibina chingtham lekai community hall dasu wakat mifam chathake wakat mifam aduda saruk yakiba nauria pakhang lakpa AC Mahila Mandal ge Vice President Chingkham Ibeni na phongdorakpada Manipur da leiriba Maitai Khunai da yengliba India lengak asige medeng asina lamdamasi Manipur oidrabara Kukilen oirabara haibagi wahang kaya Manipur miyam na hangduna lakpa wahang amani Center na Manipur ge miyam asibu manadaba medeng yenglakpa asida lamdam asida kanglup khudingmakta hena awaba kaya mayok na hale Tha asigi tara tareta kwa kaithalda police ke gari mai thabagi thodokta miyoi kuntra phakibagi manungda miyoi mapan buna thadokhiba amadi lemhoriba kunmathoina ngasi phawba thadoktana leiriba asi yaningde Makatana lemhoriba angang kunga mathoise adok pidaba taragadi akoi manipurda lariba ara manaba lingjenane kari tawkatagi haibase masi su khangbi gadabani akoi khongtang akan bagi action mayam ama akoi torpa yai masi kabiroi misi mina mayam je sukki matik yamna misi ribase sigi awabase moi khangrabra haba yani hauda phagi ba miyonse yani hauda phagi ba miyonse Mandalo chana ba kun jinda sulla Manipur da enarche Himalay baga Manipur imana Kun bagi saktam break amatang lawinasi years of trusted diagnostic service, Babina Diagnostics. Diabetes ka loina na hinglibusing thaam ki manungda fahan bangamle. Khong hamba nungai tabasu namit mga ni ki manungda fahan bangamle.
piles haibadi nungsang nabasu chama da chama fan bangamle cholesterol wangba numit kunida normal oina lehen bangamle BP wang akopa moral gidamak na simaglengsin bidau Diabetes Hospital Jennings Road near Punjab National Bank Porompat. Break ke matungda pau amu hana pisari. Chingda violence tawbadi yaraga tamdana tawbadi karigi FIR panduna mi phari haina kwakaital apunba nupi lup ke president Sawam Sobitan haikre. Wafam asing asi kwakaital apunba nupi lup na sinduna lup asigi office ta phamkiba wakat mifam amada mahang na phongdokibani. Haukiba me tara tarukta kwakaital da gari ama mai thakibagi thodokta Chennai haiba miyoi kontra police na fazin kiba thodok asi yaningde. Athuba matamda lengak na fazin kiba miyoi sing thadoractrabadi makata na miyamna changsilakpa khongzang khudingda Manipur lengak amadi India government na maduda thoglakpa apaphatagi tekchak pugadabani haikhe. India ki Prime Minister Narendra Modi na Parliament mifam hauramdai mangoina na viral chat kiba video amagi matangda wafam kaya thamlak kiba asina Manipur da leiriba maitai furup asibu malemgi miyamda lana uhanbata natana crime tawganba furup amagum uhanna ba hotna rakliba asi akan mamongda kandem tawi amadi athuba matamda narco terrorist singna chatharakliba lana ske warishin ama purakna ba Manipur lengang na hotna gadabani haike IG Intelligence Zone 2 ki gari ma mai tha ki ba adu gi matang du ta maral jetraba angang kuthrabu phabiduna akan ba FIR kaya pansan biduna makoi gi mathakta maran kaya season bi ba adu bu yabi ki bani maral jedaba miyoi ngaktani makoi bu condition amata yaudana athuba matamda thadok piraktrabadi ekoi akan ba khongjang kaya mathang changchin jarakna bagi damakta ekoi apun ba lupna sem saduna leijare. Rehabilitation Committee for Victimized Families of Manipur by Kuki Militants Koba Sige President TH Maniharna Thauram Mapu Oiduna Semkre Khalaba Thoiba Ningthauzan Hai Manipur da Hauzik Thokliba Irang Asina Maram Oiraga Kuki Militants Singna Aki Akhang Pirakpa Amadi Yummai Thadokiban Tagi Punsida Halaknana ba Khana Nainaba Matam gi Matung Inna Mari Lainaba Authority da Kidama Committee Semani Haiki Naba Ningthauzam ko convener bungo Laifrakpom Kamal Meitai Kaisam Francis Maibam Inau Khanbaga loinana member da Hairem Rajan Ningthauzam Acho Moirangtem Somrendro Abung Ningthauzam K Vikram and Sana Jawba Amadi TH Pilot Pu Khanke Manipur gi mafam kaya dagi lanjalutun leiba maitai sing matau kramna koi rehabilitate tawngani haibase koi matam gi oiba amadi mari leinaba authority sing makoida taksan nawi damukta loinaba mayam si rehabilitate taw matamda loina na rehabilitation tawnabagi thawrang lakot matamda ngasi miyang mamangda thamjariba amadi phongdokchariba committee asi tanaramdana makalamatagi warep sarkar da thamjari Mizoram Thadoktuna Lakraba Mitei Humpumapan Kasargi Binagandi South Barak Monitoring Committee Assam na Hangliba Relief Camp ta Changzafam Lodana Lady Mizoram da Labor CSO Karana Tha Sigi Kunmathoida Mafam Aduda Mitei Sing Labor Yaroi Haina Thadok Thokpa Ina State Aduda Mahima Sing Tamba Yangna Tongan ba Sinfam da Thabak Tawba Singna Lakna Kibani Monitoring Committee ki President Khaidem Kantana Hai Tharak Asida Relief Camp ama Hangzabani Mizoram gi tongan ba mafam da lairiba singna phone tawrakna makhoi gi laifam pinana ba camp asi senbani Lakhibar gi tongan ba CSO singna punsilaga semba Monitoring Committee asida hauzik fawbada karigumba mateng amata pirakpa leitri Committee members singna khaigat naraga chana thakna ba sinjabani Kem as Rest no Tokiba, Li Warol Matun Inna, Makoi Semi Painare, Hybidaki, Lakchaki, Hybida, Aquina, Labida, Kudimak, Chandragadi, Laknavaki, Sinjaki, Hydra, Utuki Matuki, Equina, collection of Java, contribution Singduna, Chan Taknaba, Sinjabani. Binagandi South Barakta Monitoring Committee Lakipur Assam na Hangliba Relief Camp da Asum Gana Parisad AGP Mating Pangkre
below lendu member koizam sopon yauna mateng pangba lakhi khongched aduga mari leinana secretary below lendu na hai manipur da irang asina wa ana kaya henglakli irang tauraga leibaki kanaba amatleite Adubada Santi Hanjilaktuna Kem Asida Leriba Miyoi Singsu Lani Relief Kem Asida Hosik Pawada Assam Lengak Amade Local Authority Local Administration Digi Karigumba Mating Amata Pangdri Haibasi Nungaite Makata Nasu AGP na Angamba Mating Pangani Haike Aji Kanto Dada ina Kaipundagi Tagatninga Yamana Nasi Marini Surosiga Leriba Siga Chaname Takname Punumaka Kanto Dagi said Lakai Leriba Mayam Punumakna Unadara Kodana Minister on the Chiliana, Tadi, Lakipurna, Madai Tagatingali, Tajuga Tamu, they Pili, Sarkari Traptagi, over the Mafam today, Airline Sarkar, AGP, BGP Airline Sarkani, Mother Hakimatum, Natalaga, Disiga, Unaraga, Karamana, Karikari, Vibes, Batin Pambabs, what is Sanazagani? Lambigi khudong thiba thodok amada ngasi auto rickshaw amaga van amaga thengzinabada auto da tongbi nupi ama makokta sokle thodok asi ngasi numit yungbada Bishnupur district ke Fubala da thokibani soklaba nupi adu Moirang thana lekai digi Ranjana Kawi Tinungai da leiba Starland English School dagi auto registration number MN03W ga thengzinabada Ranjana gi kokta sokibani Tungda Moirang Police na ke multi sports complex sa hangliba relief camp ta leiba inmate sing na saba kon pheng na ba dishwash nga si Jiribamgi ADC Irungbam Dinesh Kumar na athoiba mithung oiduna launch tawkhre launch tawbagi thoram aduda Mahatma Gandhi National Fellow Konjengbam Dayananda MSRLM ge Block Mission Manager Wahengbam Premchand Hilga GP gi Hanagi UP Pradhan T Amita Devi Amadi Ward Member NG Gopesarna Presidium Member Oina Sarugyaki Thoramaduga Mari Lainana ADC Dinesh Kumar Hai Ngasi Relief Camp Asida Lairiba Ima Ibil Singh na Putokliba Dishwash Asibu Same Sabada Isa da Lelamba Awaba Kaya Kautoktuna Isagi Ithawni Khanba Asi Nungai Supam Nungpam Leitraba Amadi Yumgi Awaba Nungai Tabapumnama Kautoktuna Hotna Ribasi Yamna Thagat Ngaini Matung tabadasu District Skill Committee asina pirakpa tongan ba kanaba scheme singsu lobiyu haike. Deputy Commissioner Jiribamgi meeting makada District Skill Committee Jiribam na sinduna ngasidagi puthokliba dishwash liter listing amadu BLF BMMU Jiribam na yonbagi thaudang lawragani haina lauthopaga loinana inmate sing adugi Kutsumal Oina District Administration Jiribamgi Makedagi Jiribamgi ADC na relief aduda Leriba Self-Help Group Anida Lupa Listing Tara Kosinake Mungin changna thawai yauna akhoina khona bada ngamjaba lei bawde thamoi sengna thabak tawba profit ngata ju khanba ya boide aham bada hoina khandu se proport putho matunda market chanam du mina di male hundu si sawa matamda magi composition changna da chang kari kai mayam di takpi ramani adugi potu sang walang danu chapchana phajana maintain tawbiraga masi hudi yumthong guding sidina si na chamba phengba taw matamda haksang da laina tina pokpa adugumbagi reaction thokpa ko masi phawi kano umta leite Sugnu Police Station ke manung chanba chajing khunau dagi chahi kuntaruk surabi leisabi ama lekai adumaktada laiminaba chahi kunmanga rom suraba nupa amana ikai khumnaba manghanna ba hotnaramle chenaba miyoi police na fagat khre thodok adu ngasi yumthang nana laiminaba mangonda iche kauduna loina ba misakni mi leitabagi achengba tanza lautuna ikai khumnaba manghanna ba hotnarakpani thodok aduna watho oirakani Khanbadagi Mahakpu Hatnanaba Hotnarakpa Mali Hake Janiripa Sanju Police na Phakre Haire Hauzik Oiriba Manipur gi tangdu leita daba fibam asigi matangda nongmagi oiba khana neinabagi thauram ama Kakching District ki Kakching Khunau lamkhaida pangthokre All Kakching Khunau Mairapaibi Welfare Association amadi Monitoring Committee Kakching Khunau na sindana pangthokiba khana neinabagi thauram aduda Kokomi Core Committee member Amkelgi President Laurembam Nganbi, Kokomigi former coordinator Susil Karam, Ichelgi President Tongbram Ongbi Ibemcha, Kadagi General Secretary General Gitan
Gitchandra Mangang amasung Kakching Kunau Municipal Council gi Caretaker Chairperson Khumukcham Leimana Thauram Mapu amadi Wangang Loising oina saruk yakhi maduda Wangang Loising na hauzik oiriba Manipur gi tangdu leita daba nongma nongmagi hiram kayada sokchil lakliba haiduna leiriba Assamski Michang Mikhai Naiba Thawung kaya gi matangda tongan ba wafam kaya phongdok nakhe Loinana chathariba lan asida aikoi amato oina chap manaba lalong amada changsin minabagi wafam kaya phongdok nakhe Mifam aduda miyamna Manipur da hauzik chathariba lanjang asi mai paknaba state asida leiriba lupumna makna amato oina punsilaga lanthing minanaba irang asiga mari leinana police na fazin kiba mioi sing condition amati yaudana thadok hanba viral video gi case ta lengak na thawai yaubugumna lana sida kuki khutlai paiba singna hatkraba amadi Thiba khangdana leiriba mioi singi case tasu thawai yaungna thigat handuna mari makong puthok hanba amadi fibam amatada Manipur gi saktam kaibe yaroi haiba ware mari su lokhe Manipur ima lebaki damata tatukani haina chaiba natarutto adun nama aikoi mayamna thamoi dida te na konthali langan phiran theraga halo upo isa saidana koigi sana yang lakibani ai bitu me adua tari yang ta puri yang to no drug se mo di ai ni ga ko ni drug ek ko mo ta mo ni la do movement lo IGAR South na Chana Thangnaba Mating Pangkhre Mi ahumdagi haurakhiba Kanglup anigi marakta thokliba irang asida mayum makai maina thadok pikraba amadi kuki militant singna aki akhang pibadagi chelaktuna thangmeiban thau ground da hangliba relief camp da changjafam lori Sero Chorachandpur Torbung Bangla Yaikhurok amadi Moredagi lakpa mioi Humdra Rom Leiriba came aduda for Assam Rifles ke Colonel Sandip Mesra commandant na luchingba team ama laktuna nomada changdaba yadraba Potlam Singh amadi Angang Singh gi Potlam Singh relief camp adubu yengsiliba Thangmaiban United Club da khosinakre Tungda Colonel Sandip Mesra na came aduda lanja laktuna leiriba Ahal Singh bu unaduna pukmen pawminakhe Arabida maru oiba paw amukhana July 18 narco-terrorism ki mayokta amadi Manipur ki apunba saktam kannaba kokomina sinduna Imphal ama chatkadori Myanmar dagi illegal immigrant charter taranipan July 19 amasung 16 da Chandal district ta nauna changlakre Manipur lengak na karigi che chang yaudana Myanmar refugees sing changhalibano khudakta halanko haina Assam Rifles sakhangankre Ing kumza lisingani sumna marigi July 15 da Kangla mamangda chamsing kiba khongjangda saruk yakiba leikidraba ima singgi maphamda leisu katana ikai kumna boikhre hingliba ima singbusu ikai kumna khre Matang asida ngasi oinadi Northeast Window TV na sandokchariba Manipuri Paulo Sinjare meeting tabiri papumna mapu CHAPLINA MEISNAM na amuka hana khurum zabagaloina na kainana baya thangni sari